ꯍꯜꯂꯣ ꯒꯥꯏꯁ, ꯉꯁꯤꯗꯤ ꯍꯤꯡꯒꯣꯜꯃꯛꯇ ꯑꯣꯏꯅ ꯆꯥꯛꯁꯦ ꯑꯣꯏꯅ ꯆꯥꯗꯣꯏꯅꯦꯕꯀꯣ. ꯑꯗꯣ ꯆꯒꯦꯝꯄꯣꯝꯕꯁꯨ ꯌꯥꯎꯔꯦ, ꯑꯗꯒꯤ ꯁꯤꯡꯖꯨꯁꯨ ꯌꯥꯎꯔꯦ. ꯑꯗꯨꯒ ꯁꯤꯁꯦ ꯅꯣꯡꯃꯈꯛ ꯃꯄꯥꯟꯁꯦ ꯇꯥꯎꯊꯣꯛꯑꯒ ꯑꯣꯏꯅ ꯍꯧꯖꯕꯅꯦꯕꯀꯣ. ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯕꯅꯦ ꯁꯤꯁꯨ. ꯑꯗꯨꯒ ꯐꯕꯨꯡ ꯉꯥ ꯈꯔ ꯑꯇꯥꯎꯕ ꯑꯃꯒ ꯃꯌꯥꯝꯁꯤꯗ ꯍꯧꯖꯔꯒꯦ. ꯃꯐꯝ ꯈꯔ ꯆꯤꯟꯕꯅꯤꯅ. ꯆꯥꯛ ꯁꯤꯡꯖꯨꯅꯤꯍꯦ. ꯆꯥꯛ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛ ꯆꯥꯛ ꯁꯤꯡꯖꯨ. ꯈꯤꯇꯪ ꯆꯠꯈꯠꯀꯦ. ꯆꯠꯈꯠꯀꯅꯣ. ꯂꯥꯁꯦ ꯀꯩꯅꯣ ꯇꯧꯗꯔꯦ. ꯁꯥꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ, ꯁꯤꯒꯤ ꯆꯒꯦꯝꯄꯣꯝꯕꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤ. ꯉꯥꯛꯇ ꯏꯟꯖꯔꯛꯀꯦ. ꯍꯥꯎꯋꯦ ꯐꯖꯅ. ꯃꯈꯥ ꯄꯥꯜꯂꯤ ꯁꯨꯃꯥꯏꯅ ꯊꯥꯎꯔ ꯇꯥꯎꯔ ꯆꯥꯕꯤꯌꯨ. ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ. ꯆꯥꯛ ꯁꯤꯡꯖꯨ ꯂꯥꯡ ꯀꯣꯕꯤ ꯍꯥꯎꯋꯦ.
ꯆꯤꯟꯕꯅꯦ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯤ Ủa, liệng ngasi di homon da ado thì không mình cho nên chắc sẽ tấn đi qua đây qua là chụp một tay phải được xin giờ kìa yamna da nungai ba di da subscribe bye bye